한독세. धीरे धीरे करो ini sawan tuh talap mil kalau deh sekretari deh ninja sekretari presiden 야예 머닝홈도 오이나 머닝 가이다 머닝 가이 론다 진동 시시 투어지 한 두 번도 나가다가 나 논다 요도 Ayam foto, nambah ayam foto kita kalau kalau indah mati lagi. Ha. Mình là được vui cùng nhau tụi mình. Nãy गाड़ी की mà mua làm sao xôn cái nó hay ba. nó tân lập ngã chứ rồi chị phải kiểm tra rồi chị hay cả là được xin được 아, 손다가 아니 문자고 손다가 Terlalu menyanjung gari hum gari hum dah kro teruk ki mana hai tu gari hum jo cuma itu kro teruk kayak tu ada apa sih mai sebenarnya thar masih yang tahu sih thado đấm tâm trao lắc nó tàu tàu rồi
ꯇꯥꯇꯥ ꯑꯝꯗ ꯀ꯭ꯔꯣ ꯇꯔꯨꯛꯅꯦꯕ ꯑꯗꯨꯗꯤ ꯀ꯭ꯔꯣ ꯀꯌꯥ ꯇꯥꯔꯦ 3 ꯀ꯭ꯔꯣ 19 ꯈꯛꯇꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯄꯣꯠꯁꯦ ꯍꯌꯦꯡꯗꯩ ꯇꯂꯞ ꯇꯥꯡꯉꯅꯤ ꯀꯨꯟꯗꯩꯅ 30 ꯐꯥꯎ ꯌꯧꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯩ ꯊꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯗꯨꯝ ꯇꯥꯡꯉꯁꯨ ꯇꯥꯡꯅ ꯑꯗꯨꯝ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯊꯝꯃꯛꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ ꯑꯗꯨꯕꯨ ꯃꯇꯨ ꯇꯧꯕꯤꯒꯅꯨ ꯉꯁꯤ ꯃꯩ ꯊꯥꯔꯤꯁꯦ ꯍꯌꯦꯡꯗꯤ 10ꯗꯩꯅ 30 ꯐꯥꯎ ꯌꯧꯒꯅꯤ ꯑꯗꯨ ꯃꯩꯇꯩ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯇꯥꯡꯉꯁꯨ ꯑꯗꯨꯝ ꯆꯥꯕꯒꯤ ꯍꯩꯅꯕꯤꯁꯤ ꯈꯤꯇꯪ ꯊꯥꯗꯣꯛꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ खर फने खल यूँ तौ यूँ यूँ थारी मैम से तो भाई ना था भी